ꯆꯤꯡꯁꯥꯡꯒꯤ ꯃꯆꯤꯜ ꯊꯥꯖꯅ ꯊꯦꯡꯅꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯨꯅ ꯋꯥꯔꯤꯗꯣ ꯑꯃꯔꯣꯝꯗ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯣ ꯅꯪ ꯅꯃꯤꯠꯀꯗꯣ ꯏꯀꯨꯠ ꯀꯨꯠꯅ ꯎꯏ ꯑꯍꯤꯡꯒꯝꯗ ꯇꯨꯝꯗ꯭ꯔꯕ ꯀꯨꯏꯅ ꯇꯨꯝꯗ꯭ꯔꯦ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤ ꯑꯦ ꯑꯗꯨꯗꯤ ꯆꯥꯛ ꯂꯥꯝꯗ꯭ꯔꯣ ꯍꯥꯏꯁꯦ ꯂꯥꯝꯃꯦ ꯆꯥꯛ ꯂꯥꯝꯕꯗꯤ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯀꯩꯅꯣꯝꯃ ꯍꯥꯟꯅ ꯆꯥꯁꯤꯜꯂꯒ ꯆꯠꯄ ꯌꯥꯏꯗꯅꯗꯣ ꯊꯥꯖꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯅꯨꯄꯤ ꯃꯥꯕꯨ ꯍꯣꯏꯅꯔꯞ ꯇꯧꯅ ꯈꯨꯝꯂꯛꯏ ꯑꯗꯨ ꯅꯪ ꯂꯥꯡꯐꯝ ꯊꯣꯛꯇ꯭ꯔꯣ ꯀꯩ ꯆꯥꯔꯦ ꯀꯩ ꯆꯥꯗ꯭ꯔꯤ ꯀꯩ ꯄꯥꯝꯃꯤ ꯅꯨꯄꯤꯅ ꯈꯔ ꯈꯪꯕꯤꯗꯧ ꯅꯠꯇ꯭ꯔꯣꯗꯣ ꯅꯤꯡꯉꯥꯏ ꯇꯧꯕ ꯃꯥꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯊꯥꯖ ꯆꯤꯡꯁꯥꯡꯕꯨ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯀꯩꯅꯣꯝ ꯍꯥꯟꯅ ꯆꯥꯔꯨꯈꯤꯁꯦ ꯑꯩꯁꯨ ꯍꯪꯍꯧꯗ꯭ꯔꯦ ꯃꯇꯨꯡꯗꯒꯤꯗꯤ ꯍꯪꯉꯒꯦ ꯅꯪꯗꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯑꯩꯕꯨꯗꯤ ꯈꯔ ꯇꯧꯔꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯥꯐꯝ ꯑꯃꯗ ꯍꯥꯟꯅ ꯈꯥꯝꯃꯨ ꯆꯤꯡꯁꯥꯡ ꯒꯥꯔꯤꯗꯨ ꯍꯣꯇꯦꯜ ꯑꯃꯒꯤ ꯃꯄꯥ ꯌꯦꯡꯂꯒ ꯈꯥꯝꯃꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯖꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗꯤ ꯃꯤ ꯊꯣꯏꯅ ꯂꯩꯔꯝꯗꯦ ꯆꯤꯡꯁꯥꯡꯒ ꯊꯥꯖꯒꯁꯨ ꯆꯪꯂꯛꯂꯒ ꯇꯦꯕꯜ ꯑꯃ ꯌꯦꯡꯂꯒ ꯐꯝꯊꯩ ꯆꯥꯅꯕ ꯄꯨꯔꯛꯄ ꯉꯥꯏꯔꯤꯉꯩ ꯆꯤꯡꯁꯥꯡꯒꯤ ꯃꯅꯤꯡꯂꯣꯝꯗ ꯊꯥꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯂꯤꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯤꯄꯥ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯆꯤꯡꯁꯥꯡ ꯍꯥꯏꯐꯦꯠ ꯇꯥꯏ ꯑꯗꯨꯕꯨ ꯊꯑꯣꯏꯅꯗꯤ ꯇꯥꯁꯤꯜꯂꯨꯗꯦ ꯑꯗꯨꯕꯨ ꯑꯀꯣꯟꯕꯒꯤ ꯑꯣꯔꯐꯥꯟ ꯍꯣꯝ ꯍꯥꯏꯅ ꯄꯜꯂꯛꯄ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯃꯨꯟꯅ ꯇꯥꯁꯤꯜꯂꯨꯕꯗ ꯃꯁꯥꯗꯨ ꯅꯨꯡꯒꯤ ꯃꯨꯔꯇꯤꯒꯨꯝꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯈꯤ ꯆꯤꯡꯁꯥꯡꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯅꯤꯄꯥ ꯑꯅꯤꯗꯨꯗꯤ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯕꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯇꯍꯥ-ꯇꯍꯥꯅ ꯍꯥꯏꯔꯛꯏ ꯉꯁꯤ ꯆꯠꯂꯨꯒꯨꯝꯁꯦ ꯅꯪꯒꯤ ꯑꯙꯥꯔꯗꯣ ꯍꯌꯦꯡ ꯀꯣꯟꯅ ꯁꯦꯝꯃꯁꯦ ꯂꯥꯎꯖꯅꯕ ꯇꯧꯔꯁꯤ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯑꯆꯥꯄꯣꯠ ꯑꯃꯗꯤ ꯆꯥꯈꯤꯁꯤꯗꯅ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯋꯥꯗꯣ ꯍꯥꯏꯔꯒ ꯆꯤꯡꯁꯥꯡ ꯐꯤꯡꯅ ꯍꯧꯒꯠꯈꯤ ꯊꯥꯖꯗꯤ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯉꯛꯉꯛꯏ ꯇꯤꯉꯛ ꯆꯤꯡꯁꯥꯡꯕꯨ ꯌꯦꯡꯂꯒ ꯃꯄꯥꯟꯗ ꯊꯣꯛꯃꯤꯟꯅꯔꯛꯏ ꯆꯤꯡꯁꯥꯡ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯅꯤꯄꯥ ꯑꯅꯤꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯂꯛꯏ ꯃꯤꯀꯨꯞ ꯑꯃꯈꯛꯇꯅꯤ ꯀꯥꯟꯅꯔꯤꯕꯗꯨ ꯑꯗꯨꯕꯨ ꯅꯤꯄꯥ ꯑꯅꯤꯗꯨꯗꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯄ ꯎꯗꯕꯗꯨꯗ ꯆꯤꯡꯁꯥꯡ ꯇꯍꯥ ꯃꯃꯥꯏꯗꯨ ꯀꯣꯏꯂꯩ ꯂꯩꯔꯒ ꯌꯦꯡꯉꯤ ꯊꯥꯖꯗꯤ ꯆꯤꯡꯁꯥꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯕꯗ ꯄꯥꯈꯠꯂꯤ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯧꯖꯤꯛꯀꯤ ꯅꯤꯄꯥ ꯑꯅꯤꯗꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯃꯈꯣꯏꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯑꯗꯨ ꯀꯩꯅꯣ ꯑꯩ ꯂꯣꯏꯅ ꯇꯥꯍꯧꯏ ꯁꯦ ꯑꯝꯇ ꯍꯥꯟꯅ ꯇꯞꯊꯧꯁꯦ ꯆꯤꯡꯁꯥꯡꯗꯤ ꯊꯥꯖꯅ ꯍꯥꯏꯔꯤꯕꯗꯨ ꯆꯪꯗꯦ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯈꯨꯗꯛꯇ ꯃꯥꯒꯤ ꯑꯉꯥꯡꯁꯤꯡꯗ ꯀꯣꯜ ꯇꯧꯔꯒ ꯈꯪꯍꯜꯂꯤ ꯋꯥꯡꯈꯩ ꯍꯩꯊꯔꯛꯄ ꯂꯝꯕꯤꯗ ꯆꯍꯤ 10ꯃꯨꯛꯀꯤ ꯅꯤꯄꯥꯅꯤ ꯑꯃꯅ ꯑꯅꯣꯛ ꯎꯞꯄꯤ ꯑꯗꯨꯒ ꯑꯃꯅ ꯑꯅꯣꯛ ꯎꯞꯇꯦ ꯃꯤ ꯄꯤ ꯀꯨꯂꯩ ꯀꯨꯆꯨꯅꯤ ꯑꯅꯤꯃꯛ ꯑꯗꯨꯒ ꯑꯃꯅ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯖꯦꯀꯦꯠ ꯑꯗꯨꯒ ꯑꯃꯅ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯁ꯭ꯋꯦꯇꯔ ꯍꯧꯖꯤꯛꯃꯛ ꯐꯪꯅꯕ ꯊꯤꯒꯗꯧꯕꯅꯤ ꯍꯣꯏꯗꯦ ꯋꯥꯗꯣ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈꯤ ꯑꯗꯨꯕꯨ ꯆꯤꯡꯁꯥꯡꯗꯤ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯣꯏ ꯌꯦꯠ ꯌꯦꯡꯕ ꯂꯦꯞꯇꯦ ꯃꯇꯧꯗꯨꯗ ꯊꯥꯖꯗꯤ ꯃꯤꯄꯥꯏꯕ ꯍꯧꯏ ꯀꯩꯗꯧꯔꯒꯦ ꯑꯩ ꯍꯣꯔꯦꯟ ꯀꯣꯟꯅ ꯐꯖꯅ ꯍꯥꯏꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯅꯪꯕꯨ ꯌꯨꯝꯗ ꯍꯥꯟꯅ ꯊꯤꯜꯂꯒꯦ ꯊꯥꯖꯁꯨ ꯃꯈꯥ ꯍꯪꯂꯨꯗ꯭ꯔꯦ ꯑꯅꯤꯃꯛ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯍꯜꯂꯛꯏ ꯑꯗꯨꯒ ꯊꯥꯖꯕꯨ ꯊꯅꯝꯂꯒ ꯆꯤꯡꯁꯥꯡ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯠ ꯑꯔꯣꯏꯕꯤꯗ ꯊꯧꯔꯒ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ ꯒꯥꯔꯤ ꯊꯧꯅ ꯐꯣꯟꯗꯨꯁꯨ ꯄꯨꯊꯣꯛꯂꯒ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯅꯣꯏ ꯀꯗꯥꯏꯗ ꯂꯩ ꯑꯩꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯅꯤꯄꯥ ꯑꯅꯤꯗꯣ ꯍꯧꯖꯤꯛ ꯐꯪꯅꯕ ꯊꯤꯒꯗꯧꯕꯅꯤ ꯑꯩ ꯌꯧꯁꯤꯜꯂꯤ ꯋꯥꯗꯣ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤꯗꯨ ꯁ꯭ꯄꯤꯠ ꯀꯟꯅ ꯊꯧꯈꯤ ꯁꯣꯝꯗꯅ ꯃꯥꯙꯕꯤꯁꯨ ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯦꯞꯇꯦ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤꯕ ꯅꯝꯕꯔ ꯑꯗꯨꯁꯨ ꯕ꯭ꯂꯦꯛ ꯑꯣꯏꯔꯝꯕꯗꯨꯗ ꯃꯁꯛ ꯃꯃꯤꯡ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯒ ꯍꯣꯝ ꯑꯗꯨꯒꯤ ꯃꯄꯨ ꯅꯨꯄꯤꯗꯨꯕꯨ ꯊꯤꯒꯗꯧꯕꯁꯨ ꯊꯤꯐꯝ ꯈꯪꯗ ꯀꯔꯤ ꯇꯧꯒꯅꯤ ꯈꯟꯕꯗ ꯑꯌꯨꯛꯇꯨꯃ ꯎꯪꯂꯒ ꯂꯩꯔꯤ ꯍꯦꯟꯊꯣꯏꯁꯨ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯆꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯃꯥ ꯅꯁꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯑꯩ ꯀꯩꯗꯧꯕꯤꯔꯛꯎꯒꯦ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯀꯣꯛ ꯉꯥꯎꯕ꯭ꯔꯣ ꯏꯃꯥ ꯏꯁꯥꯁꯨ ꯈꯔ ꯆꯣꯛꯊꯩ ꯕꯤꯄꯤ ꯑꯣꯟꯅꯕ ꯀꯧꯁꯤꯔꯥ ꯌꯥꯔꯅꯤꯗ ꯉꯥꯛꯇꯪ ꯄꯣꯊꯥꯔꯒ ꯐꯖꯈꯤꯁꯅꯤ ꯑꯗꯨꯗꯤ ꯑꯩ ꯄꯥꯕꯨꯡꯗ ꯐꯣꯟ ꯇꯧꯒꯦ ꯌꯥꯔꯦ ꯇꯧꯔꯨꯅꯨ ꯅꯆꯦꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ ꯇꯧꯔꯤꯗꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯤꯆꯦꯒꯤ ꯂꯨꯍꯣꯡꯕꯗꯣ ꯆꯠꯂꯣꯏꯁꯤꯗ
ꯏꯆꯥꯗꯨꯒꯤ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯇ ꯑꯩꯕꯨ ꯎꯔꯒ ꯃꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤ ꯀꯩꯒꯤꯅꯤ ꯃꯥ? ꯍꯣꯏ ꯆꯠꯇꯕꯗꯨꯗꯤ ꯌꯥꯔꯦ, ꯑꯗꯣ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯒꯅꯨ꯫ ꯑꯩꯁꯨ ꯏꯕꯨꯡꯒꯥꯏꯗꯣ ꯂꯩꯖꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ꯫ ꯃꯆꯥ ꯍꯦꯟꯊꯣꯏꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯥꯙꯕꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯪꯂꯛꯏ꯫ ꯅꯪꯕꯨ ꯅꯕꯨꯡ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯅꯨꯡꯉꯥꯏꯅꯤ꯫ ꯏꯊꯟꯇ ꯑꯣꯏꯕꯁꯤꯗꯤ ꯅꯨꯡꯉꯥꯏꯇꯦ꯫ ꯆꯦꯆꯦ ꯍꯣꯏꯁꯨ ꯑꯩꯕꯨ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅꯤ ꯈꯟꯗꯕꯅꯤꯅ ꯑꯩꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯅꯪꯕꯣ, ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯆꯥꯒꯤꯗꯃꯛ꯫ ꯌꯦꯡꯉꯣꯏ, ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯁꯪꯒꯣꯝ ꯂꯩꯍꯧꯕꯅꯤꯀꯣ, ꯑꯃꯨꯛ ꯊꯛꯄ ꯀꯥꯎꯅꯤ꯫ ꯊꯛꯀꯦ, ꯀꯥꯎꯔꯣꯏ꯫ ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯐꯖꯅ ꯄꯣꯊꯥꯔꯣ, ꯉꯁꯤꯗꯤ ꯊꯕꯛ ꯑꯝꯇ ꯁꯨꯔꯅꯨꯀꯣ ꯏꯃꯥ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ꯫ ꯍꯦꯟꯊꯣꯏꯅ ꯊꯣꯛꯈꯤꯕꯗꯨ ꯃꯥꯙꯕꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯡꯈ꯭ꯔꯕ ꯃꯆꯥꯒꯤ ꯋꯥꯈꯜꯗ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕꯗꯨ ꯃꯆꯥ ꯍꯦꯟꯊꯣꯏꯒꯤꯗꯃꯛ ꯑꯃꯨꯛ ꯈꯜꯂꯛꯄꯗ ꯃꯥꯙꯕꯤ ꯍꯦꯟꯅ ꯋꯥꯖꯩ꯫ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯗ ꯁꯅꯥꯍꯜꯅ ꯀꯔꯤ ꯇꯧꯔꯛꯈꯤ ꯍꯥꯏꯕꯗꯨ ꯅꯣꯡꯃꯗꯤ ꯈꯪꯅꯔꯛꯇꯕ ꯌꯥꯔꯣꯏ꯫ ꯃꯇꯝꯗꯨꯗ ꯃꯆꯥ ꯍꯦꯟꯊꯣꯏꯅ ꯃꯄꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯥꯙꯕꯤ ꯈꯪꯗꯦ꯫ ꯋꯥꯈꯜꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯜꯗ ꯊꯝꯂꯤꯕ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯃꯥꯙꯕꯤ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯒ ꯌꯦꯡꯉꯤ꯫ ꯏꯗꯤꯇꯔ ꯃꯅꯥꯎꯕꯤꯒꯤ ꯐꯣꯟ ꯑꯣꯏꯔꯝꯕꯗꯨꯗ ꯐꯣꯟꯗꯨ ꯊꯤꯟꯊꯕ ꯇꯧꯗ ꯐꯠ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ ꯗꯥꯗꯥ꯫ ꯃꯥꯙꯕꯤ, ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤ ꯗꯥꯗꯥ, ꯍꯥꯏꯕꯤꯌꯨ꯫ ꯃꯥꯙꯕꯤ ꯁꯣꯟꯊꯔꯝꯕ ꯃꯁꯥꯗꯨ ꯈꯪꯀꯟ ꯀꯟꯈꯠꯂꯛꯄꯒꯨꯝ ꯍꯤꯞꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯇꯝꯗꯨ ꯅꯪꯁꯨ ꯅꯤꯡꯁꯤꯡꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯁꯅꯥꯍꯜꯅ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕ ꯃꯇꯝ ꯅꯪ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯃꯥꯙꯕꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯃꯇꯝꯗꯨ ꯍꯪꯒꯠꯅ ꯌꯦꯡꯕꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅꯤ ꯗꯥꯗꯥ, ꯑꯩ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯩꯅ ꯐꯪꯕ ꯄꯥꯎꯗ ꯍꯣꯝꯗꯨ ꯁꯔꯀꯥꯔꯅ ꯂꯧꯁꯤꯜꯂꯒ ꯆꯂꯥꯏꯕꯒꯤ ꯃꯇꯥꯡꯗꯨ ꯃꯥꯒꯤ ꯗꯤꯔꯦꯛꯁꯟ ꯃꯈꯥꯗꯒꯤꯅꯤ ꯍꯥꯏꯅ ꯇꯥꯔꯤ꯫ ꯑꯗꯨꯅ ꯃꯄꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯖꯤꯜꯂꯨꯕ ꯑꯗꯨꯁꯨ ꯃꯥꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯩ꯫ ꯑꯗꯨꯗꯤ ꯗꯥꯗꯥ, ꯀꯔꯤ ꯇꯧꯒꯅꯤ ꯍꯧꯖꯤꯛ? ꯍꯣꯁꯄꯤꯇꯥꯜꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕꯗꯨ ꯃꯥꯅ ꯁꯣꯏꯗꯅ ꯈꯪꯂꯝꯒꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯈꯪꯗꯣꯔꯛꯅꯕ ꯍꯣꯠꯅꯧ꯫ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜ ꯈꯨꯗꯤꯡꯒꯤ ꯍꯪꯂꯨꯕ ꯍꯥꯏꯕꯗꯨꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯅ ꯇꯧꯔꯝꯕꯅꯤꯅ ꯐꯣꯡꯅ ꯍꯦꯛꯇ ꯊꯤꯔꯨꯕꯗ ꯀꯔꯤꯒꯨꯝꯕ ꯔꯤꯌꯦꯛꯁꯟ ꯈꯔ ꯁꯣꯏꯗꯅꯗꯤ ꯂꯥꯛꯀꯅꯤ꯫ ꯍꯣꯏ ꯗꯥꯗꯥ, ꯑꯩ ꯎꯄꯥꯏ ꯌꯦꯡꯂꯛꯑꯒꯦ꯫ ꯑꯗꯨꯒ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯒ ꯂꯩꯔꯤ꯫ ꯍꯥꯏꯕꯤꯌꯨ ꯗꯥꯗꯥ꯫ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕꯁꯦ, ꯍꯣꯏ, ꯅꯪꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯅꯆꯥꯒꯤꯁꯨ ꯅꯪ ꯌꯥꯝꯅ ꯈꯜꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯝꯕ ꯂꯝꯕꯤꯗ ꯂꯤꯡꯈꯠꯂꯤꯕ ꯒꯨꯟꯗꯥ ꯔꯥꯖ ꯑꯁꯤꯗꯤ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯇ꯭ꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯣꯏꯅ ꯂꯣꯏꯔꯅꯤ꯫ ꯗꯥꯗꯥ, ꯑꯩ ꯏꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯥ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯄꯨꯝꯅꯃꯛ ꯊꯦꯡꯅꯔꯒꯦ꯫ ꯅꯆꯟꯅ ꯀꯔꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯐꯔꯦ꯫ ꯃꯥꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯀꯔꯕꯥꯔ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯅꯪ ꯃꯔꯤ ꯃꯈꯣꯡ ꯈꯔ ꯄꯤꯊꯣꯛꯄ ꯌꯥꯒꯗ꯭ꯔꯥ? ꯑꯩ ꯎꯄꯥꯏ ꯊꯤꯔꯛꯀꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦ꯫ ꯃꯥꯙꯕꯤ ꯃꯤꯍꯨꯜ ꯆꯣꯡꯉꯤ꯫ ꯅꯣꯡꯃꯗ ꯁꯅꯥꯍꯜꯅ ꯑꯔꯣꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯈꯪꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯪꯗꯣꯛꯄ ꯍꯥꯏꯕꯁꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯂꯩꯔꯦ꯫ ꯀꯨꯏꯅ ꯍꯤꯞꯆꯤꯟꯗꯨꯅ ꯂꯩꯕ ꯌꯥꯕ ꯃꯇꯝꯁꯨ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯅ ꯃꯥꯙꯕꯤ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯁꯅꯥꯍꯜꯒꯤ ꯑꯣꯐꯤꯁ ꯂꯩꯔꯤꯕꯗꯣꯝꯗ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒꯅꯤ ꯃꯅꯤꯡꯗꯒꯤ ꯁꯅꯥꯍꯜꯅ ꯀꯧꯔꯛꯄꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯥꯙꯕꯤ꯫ ꯍꯥꯎ, ꯀꯩ ꯍꯥꯏꯒꯦ? ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯅꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏꯅꯦ꯫ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯣ ꯅꯪꯕꯨ? ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗ, ꯀꯣꯛ ꯈꯔ ꯉꯥꯎꯕꯅꯤ ꯃꯣꯏ ꯄꯥꯕꯨ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯉꯥꯛꯇꯪ ꯄꯣꯊꯥꯔꯒ ꯂꯩꯌꯨꯗꯅ꯫ ꯑꯩꯒꯤ ꯁꯅꯥ ꯅꯥꯅꯤꯡ ꯑꯃ ꯇꯥꯍꯧꯔꯕ ꯑꯗꯨ ꯊꯤꯔꯝꯕꯅꯤ꯫ ꯍꯩꯃꯥ, ꯀꯌꯥꯝ ꯀꯨꯏꯔꯒꯦꯅꯦ ꯑꯗꯨꯗꯤ? ꯍꯧꯖꯤꯛ ꯋꯥꯏꯗ ꯌꯦꯡꯕꯗ ꯌꯥꯎꯔꯝꯗ꯭ꯔꯤ꯫ ꯉꯔꯥꯡ ꯇꯥꯍꯧꯔꯤꯕ꯭ꯔꯥ ꯉꯁꯥꯏ ꯑꯌꯨꯛ ꯇꯥꯍꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯑꯇꯩ ꯃꯐꯝꯗꯒꯗꯤ ꯌꯦꯡꯂꯕ꯭ꯔꯣ? ꯌꯦꯡꯉꯤ, ꯂꯩꯕꯕꯨꯗꯤ꯫ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯑꯣꯐꯤꯁꯇ ꯉꯔꯥꯡ ꯆꯥꯛꯀꯤ ꯄꯥꯎ ꯍꯥꯏꯕ ꯆꯪꯂꯛꯄꯗꯨꯗ ꯀꯩꯅꯣꯝꯃ ꯏꯁꯥꯗꯒꯤ ꯇꯥꯈꯤꯒꯨꯝ ꯇꯧꯕꯅꯤ꯫ ꯑꯩꯅꯁꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯕ꯫ ꯍꯩꯃꯥ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯨꯡꯗ ꯆꯪꯉꯒ ꯊꯤꯌꯨꯗꯅ꯫ ꯋꯥꯗꯣ ꯍꯥꯏꯔꯒ ꯁꯅꯥꯍꯜꯅ ꯑꯣꯐꯤꯁꯀꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯒ ꯑꯅꯤꯗꯨ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯥꯙꯕꯤ ꯃꯅꯨꯡꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯃꯤꯠ ꯃꯅꯥꯗꯨ ꯀꯣꯏꯌꯣꯠ ꯑꯣꯠꯂꯒ ꯌꯦꯡꯉꯤ꯫ ꯁꯅꯥ ꯅꯥꯅꯤꯡ ꯊꯤꯕ ꯅꯠꯇꯦ, ꯀꯗꯥꯏꯗ ꯀꯔꯤ ꯊꯝꯃꯤ ꯍꯥꯏꯕ ꯌꯦꯡꯊꯣꯛꯂꯤꯕꯅꯤ꯫ ꯃꯤꯍꯨꯜꯁꯨ ꯑꯔꯣꯏꯕꯤꯗ ꯆꯣꯡꯂꯦ꯫
ꯑꯗꯨꯕꯨ ꯃꯆꯥꯒꯤ ꯈꯜꯂꯒ ꯃꯥꯙꯕꯤ ꯑꯀꯤꯕꯗꯨ ꯈꯪꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯁꯨꯛ ꯀꯨꯏꯕ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤ ꯂꯩꯅꯗꯨꯅ ꯃꯆꯥ ꯆꯥꯎꯔꯕꯁꯨ ꯅꯣꯡꯃꯇ ꯁꯅꯥꯍꯜꯅ ꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯃꯥꯙꯕꯤꯕꯨ ꯀꯥ ꯑꯁꯤꯗ ꯆꯪꯍꯟꯕ ꯅꯠꯇꯦ꯫ ꯌꯨꯝ ꯃꯅꯨꯡꯗ ꯊꯝꯕ ꯑꯣꯐꯤꯁ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯃꯐꯝꯅꯤ꯫ ꯃꯣꯏ ꯄꯥꯕꯨꯡꯒꯤ ꯆꯦ ꯆꯥꯡ ꯃꯌꯥꯝꯁꯤꯅ ꯀꯥꯁꯦ ꯄꯨꯡꯆꯥ ꯍꯦꯛ ꯆꯥꯏꯍꯦꯜꯂꯤ꯫ ꯀꯥꯟꯅꯗ꯭ꯔꯕ ꯑꯔꯤꯕ ꯆꯦ ꯆꯥꯡꯁꯤꯡ ꯌꯥꯎꯔꯒꯗꯤ ꯈꯔꯁꯨ ꯂꯪꯊꯣꯛꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ? ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯃꯣꯠꯅ ꯎꯈ꯭ꯔꯦ ꯑꯣꯏꯕ꯫ ꯃꯁꯥꯒꯤ ꯈꯔ ꯂꯨꯖ ꯅꯥꯟꯖꯕ ꯃꯤꯁꯛ ꯑꯣꯏꯕꯒꯤ ꯃꯥꯙꯕꯤꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯁꯅꯥꯍꯜ ꯆꯤꯡꯅꯕ ꯄꯣꯛꯂꯨꯗꯦ꯫ ꯏꯆꯝ ꯆꯝꯅ ꯈꯨꯝꯗꯣꯔꯛꯏ꯫ ꯑꯔꯨꯕ ꯉꯥꯛꯇ ꯑꯣꯏꯕꯒꯤ ꯊꯝꯂꯤꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯗꯨꯕꯨꯕ ꯆꯍꯤ 10-20ꯒꯤ ꯃꯃꯥꯡꯒꯤ ꯃꯌꯥꯝꯁꯨ ꯄꯩꯔꯒ ꯂꯩꯔꯤꯁꯦ ꯀꯔꯤꯕꯨ ꯀꯔꯤ ꯀꯥꯟꯅꯔꯨꯗꯣꯏꯅꯣ? ꯌꯦꯡꯉꯨꯗꯨ ꯐꯥꯏꯜꯁꯤ ꯐꯨꯜ ꯍꯧꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯂꯩꯁꯅꯨ ꯂꯩꯁꯅꯨ, ꯃꯗꯨꯒꯤ ꯐꯥꯏꯜ ꯃꯌꯥꯝꯗꯨꯅ ꯑꯩꯒꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯅꯤ꯫ ꯑꯗꯨꯒ ꯁꯤ ꯃꯌꯥꯝꯁꯤꯅ ꯀꯔꯝꯕ ꯃꯇꯝꯒꯤ? ꯑꯗꯨꯅ ꯐꯦꯃꯤꯂꯤ ꯆꯤꯌꯔꯃꯦꯟ ꯑꯗꯨꯅ ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤꯅꯤ꯫ ꯃꯥꯙꯕꯤ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯐꯥꯏꯜ ꯃꯌꯥꯝ ꯃꯔꯣꯜ ꯂꯩꯔꯤꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯁꯣꯝꯗꯅ ꯆꯤꯡꯁꯥꯡꯅ ꯃꯤ ꯊꯥꯗꯣꯛꯂꯒ ꯅꯤꯄꯥ ꯑꯅꯤꯗꯨꯕꯨ ꯊꯤꯍꯜꯂꯤꯕꯗꯨ ꯃꯃꯩ ꯊꯪꯗꯗꯤ ꯐꯪꯂꯦ꯫ ꯍꯦꯛ ꯊꯦꯡꯅꯕꯒ ꯒꯥꯔꯤꯗ ꯍꯥꯞꯀꯠꯂꯒ ꯄꯨꯔꯛꯄꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯄꯥ ꯑꯅꯤꯗꯨꯗꯤ ꯃꯤꯍꯨꯜ ꯑꯔꯣꯏꯕꯤꯗ ꯆꯣꯡꯂꯦ꯫ ꯃꯈꯣꯏꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯔꯤꯕꯅꯣ, ꯀꯗꯥꯏꯗ ꯄꯨꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯤꯄꯥ ꯑꯗꯨꯗ ꯄꯥꯈꯠꯅ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯤ ꯐꯥꯔꯤꯕꯅꯣ? ꯑꯩꯈꯣꯏꯗꯤ ꯃꯤꯆꯝꯅꯤꯅꯦ꯫ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ꯫ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯦ, ꯀꯅꯥꯝꯇꯒ ꯃꯔꯤꯁꯨ ꯂꯩꯅꯖꯗꯦ꯫ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨꯅꯦ ꯏꯕꯨꯡꯉꯣ꯫ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯀꯗꯥꯏꯗꯅꯣ ꯑꯩꯈꯣꯏꯕꯨ ꯄꯨꯔꯤꯕꯁꯦ? ꯗ꯭ꯔꯥꯏꯚꯔꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯑꯍꯜꯂꯅꯤ, ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯧꯕ ꯂꯩ, ꯑꯗꯨꯒꯤꯅꯤ, ꯌꯧꯔꯀꯥꯟꯗ ꯈꯪꯉꯅꯤ꯫ ꯀꯔꯤ ꯋꯥꯔꯤ? ꯑꯩꯈꯣꯏ ꯈꯪꯗꯦ, ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯪꯗꯕ ꯑꯁꯦꯡꯕꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯋꯥꯗꯨ ꯍꯥꯏꯅ ꯒꯥꯔꯤꯗꯨꯁꯨ ꯊꯧꯕ ꯂꯦꯞꯇꯦ꯫ ꯃꯤꯌꯥꯝ ꯇꯥꯕ ꯃꯐꯝꯗꯒꯤ ꯈꯔ ꯍꯦꯟꯗꯣꯔꯛꯂꯒ ꯐꯥꯔꯝ ꯍꯥꯎꯁ ꯑꯃ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯦ꯫ ꯅꯤꯄꯥ ꯑꯅꯤꯗꯨꯗꯤ ꯀꯤꯕꯅ ꯃꯛꯂꯥꯞ ꯅꯤꯛꯏ꯫ ꯑꯃꯗꯤ ꯀꯤꯃꯟꯕꯒꯤ ꯀꯞꯄꯁꯨ ꯍꯧꯏ꯫ ꯒꯥꯔꯤꯗꯨ ꯍꯦꯛ ꯈꯥꯝꯕꯒ ꯅꯤꯄꯥ ꯑꯅꯤꯗꯨ ꯅꯝꯗꯅ ꯀꯨꯝꯊꯍꯜꯂꯤ꯫ ꯑꯗꯨꯒ ꯆꯤꯡꯁꯥꯡꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯄꯥ ꯑꯅꯤꯗꯨꯗꯤ ꯍꯣꯇꯦꯜ ꯃꯅꯨꯡꯗꯨꯗ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯅꯥꯀꯜꯗ ꯀꯅꯥ ꯐꯝꯃꯤ ꯍꯥꯏꯕꯁꯨ ꯌꯦꯡꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯆꯤꯡꯁꯥꯡꯕꯨ ꯃꯁꯛ ꯈꯪꯗꯦ꯫ ꯆꯤꯡꯁꯥꯡ ꯅꯨꯄꯥ ꯑꯅꯤꯗꯨ ꯐꯝꯍꯜꯂꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯑꯅꯤꯗꯨꯁꯨ ꯃꯈꯨꯠ ꯑꯅꯤꯃꯛ ꯃꯥꯡꯗ ꯊꯝꯂꯒ ꯀꯤꯖꯅ ꯂꯦꯞꯂꯤꯕꯗꯨ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯗꯨꯅ ꯂꯣꯏꯗꯦ꯫ ꯅꯤꯄꯥ ꯑꯅꯤꯗꯨꯒꯤ ꯆꯥ ꯅꯨꯡ ꯄꯨꯔꯛꯅꯕ ꯑꯃꯨꯛ ꯈꯪꯍꯟꯈꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯊꯔꯒ ꯅꯤꯄꯥ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯋꯥꯗꯤ ꯉꯥꯡꯗꯦ꯫ ꯃꯇꯧꯗꯨꯗ ꯅꯤꯄꯥ ꯑꯃꯗꯤ ꯀꯤꯃꯟꯕꯅ ꯀꯞꯄ ꯍꯧꯏ꯫ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯃꯤꯆꯝ ꯈꯛꯇꯅꯤ, ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯃꯔꯝꯒꯤ ꯐꯥꯔꯤꯕꯅꯣ? ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯁꯥꯡ ꯇꯞꯅ ꯃꯆꯤꯟ ꯀꯥꯡꯂꯩ꯫ ꯅꯈꯣꯏꯕꯨ ꯑꯩꯅ ꯐꯥꯕ ꯅꯠꯇꯦ, ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤꯅ ꯇꯧꯕꯅꯤ, ꯑꯗꯨꯒꯤ ꯃꯐꯝꯁꯤꯗ ꯅꯈꯣꯏꯕꯨ ꯀꯧꯕꯅꯤ꯫ ꯀꯔꯤ ꯋꯥꯔꯤ? ꯑꯩꯅ ꯍꯪꯒꯗꯧꯔꯤꯕꯁꯤ ꯅꯈꯣꯏꯅ ꯑꯆꯨꯝꯕ ꯋꯥꯈꯜ ꯄꯤꯔꯕ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯕ ꯁꯦꯜ ꯄꯤꯒꯅꯤ꯫ ꯁꯦꯜ ꯄꯜꯂꯛꯄꯗꯨꯗ ꯀꯞꯂꯝꯕ ꯅꯤꯄꯥ ꯑꯗꯨꯁꯨ ꯇꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯆꯤꯡꯁꯥꯡꯁꯨ ꯃꯈꯥ ꯇꯥꯏ꯫ ꯑꯔꯨꯕ ꯋꯥꯍꯪꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯈꯨꯝꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯍꯣꯏ, ꯌꯥꯅꯤ, ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯣꯏꯔꯒꯗꯤ ꯑꯈꯪꯕꯗꯣ ꯑꯗꯨꯝ ꯈꯨꯝꯖꯒꯦ ꯏꯕꯨꯡꯉꯣ꯫ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯒ ꯆꯥꯅꯕꯒ ꯄꯨꯁꯜꯂꯛꯄꯗꯨꯗ ꯆꯤꯡꯁꯥꯡꯅ ꯍꯥꯏꯔꯛꯏ꯫ ꯆꯥꯗꯣ ꯍꯥꯟꯅ ꯄꯥꯏꯕꯤꯌꯨ, ꯑꯍꯜ ꯑꯅꯤꯃꯛ ꯆꯥ ꯌꯥꯝꯅ ꯄꯥꯝꯕ ꯃꯥꯜꯂꯤ, ꯑꯗꯨꯒꯤ ꯊꯑꯣꯏꯅ ꯁꯦꯝꯍꯜꯂꯤꯕꯅꯤ꯫ ꯌꯥꯅꯤ ꯏꯕꯨꯡꯉꯣ꯫ ꯉꯥꯏꯍꯥꯛꯀꯁꯨ ꯃꯇꯝ ꯂꯧꯔꯤꯕꯅꯤ, ꯅꯠꯇ꯭ꯔꯒꯗꯤ ꯄꯥꯈꯠꯂꯤꯉꯩꯗ ꯍꯪꯕ ꯌꯥꯔꯣꯏꯗꯕꯅ ꯆꯤꯡꯁꯥꯡꯁꯨ ꯃꯇꯝ ꯆꯪꯂꯕꯁꯨ ꯆꯪꯅ ꯉꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯣꯝ ꯑꯗꯨꯗ ꯀꯨꯛ ꯑꯣꯏꯔꯝꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟ꯫ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯂꯩꯔꯝꯕ ꯑꯣꯔꯐꯥꯟ ꯍꯣꯝ ꯃꯗꯨꯗ ꯊꯕꯛ ꯇꯧꯔꯝꯕ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ? ꯑꯃꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯃꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯤ꯫ ꯃꯍꯥꯛꯅꯤ ꯍꯥꯏꯕ ꯇꯥꯛꯄ ꯑꯣꯏꯅ꯫ ꯅꯤꯄꯥꯗꯨꯁꯨ ꯍꯥꯏꯁꯤ ꯍꯥꯏꯔꯣꯏ ꯈꯟꯕꯒꯤ ꯇꯟꯖꯥ ꯂꯩꯇꯦ, ꯀꯤꯖꯕꯅ ꯈꯨꯝꯂꯛꯏ꯫ ꯑꯣꯏ, ꯑꯩꯅꯤ꯫ ꯍꯣꯝ ꯑꯗꯨꯗ ꯊꯋꯥꯟ ꯀꯧꯕ ꯑꯉꯥꯡ ꯑꯃ ꯂꯩꯔꯝꯕ꯭ꯔꯥ? ꯅꯤꯄꯥꯗꯨ ꯉꯥꯏꯍꯥꯛ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯒ ꯃꯥꯏꯊꯣꯡꯗꯨ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯍꯣꯏ, ꯅꯤꯡꯁꯤꯡ, ꯃꯃꯥꯏꯒ ꯀꯣꯏꯊꯅꯕ ꯉꯧꯔꯣꯛ ꯉꯧꯕ ꯅꯤꯄꯥ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯥ? ꯃꯥꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤꯗ ꯑꯉꯥꯡꯗꯣ, ꯃꯕꯨꯛꯁꯨ ꯆꯥꯎꯈ꯭ꯔꯕ, ꯄꯤꯖꯕ ꯈꯨꯗꯤꯡꯒꯤ ꯍꯥꯎꯏ ꯍꯥꯏꯗꯅ ꯆꯥꯖꯕꯅꯤꯗꯣ꯫
ꯏꯕꯨꯡꯉꯣꯒ ꯈꯪꯂꯛꯄ꯭ꯔꯥ? ꯑꯩꯒꯤ ꯏꯅꯥꯎꯅꯤ꯫ ꯃꯅꯥꯎ ꯅꯨꯄꯥꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯈꯩ ꯃꯤꯍꯨꯜ ꯆꯦꯡꯒꯥ ꯆꯦꯡꯉꯝꯅꯔꯝꯕꯗꯨꯗꯤ ꯈꯔ ꯃꯈꯩꯗꯤ ꯍꯟꯊꯩ꯫ ꯏꯕꯨꯡꯉꯣꯒꯤ ꯏꯅꯥꯎꯅꯤ ꯍꯥꯏꯕ? ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯈꯪꯅꯤꯡꯂꯤꯕꯁꯤꯅ ꯑꯃꯅꯤ꯫ ꯌꯥꯅꯤ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯍꯣꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯝꯗ ꯑꯍꯜꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯪꯂꯛꯄꯒꯤ ꯄꯥꯎ ꯐꯪꯏ꯫ ꯃꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯂꯨ꯫ ꯊꯣꯏꯗꯣꯛꯄꯗꯤ ꯍꯪꯉꯛꯄ ꯂꯩꯇꯦꯗ ꯏꯕꯨꯡꯉꯣ꯫ ꯁꯦꯜ ꯀꯌꯥ ꯄꯥꯝꯃꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯄꯤꯒꯅꯤ꯫ ꯑꯗꯨꯅ ꯄꯥꯎꯈꯨꯝꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯈꯨꯝꯕꯤꯌꯨ꯫ ꯁꯦꯜ ꯄꯜꯂꯛꯄꯗꯨꯗ ꯅꯤꯄꯥ ꯑꯃꯗꯨꯅ ꯃꯈꯨꯠꯇꯨ ꯈꯨꯅꯤꯡꯅ ꯊꯤꯜꯂꯒ ꯆꯤꯔꯣꯜ ꯇꯧꯏ꯫ ꯅꯪ ꯉꯔꯥꯡ ꯅꯨꯄꯤ ꯑꯃꯅ ꯐꯣꯟ ꯇꯧꯔꯤ ꯍꯥꯏꯔꯤꯗꯨꯗꯤ ꯀꯣꯛꯈꯥꯏꯈ꯭ꯔꯣꯗꯅ꯫ ꯑꯗꯨꯗꯤ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯋꯥ ꯅꯠꯇꯦꯅꯦ꯫ ꯅꯪꯉꯣꯟꯗ ꯁꯨꯝ ꯍꯥꯏꯕꯩ ꯋꯥꯅꯤꯅꯦ꯫ ꯑꯗꯨ ꯅꯪꯕꯨ ꯃꯣꯏꯗꯁꯨ ꯍꯥꯏꯗꯣꯛꯍꯟꯗꯕꯤꯗ ꯁꯦꯜ ꯄꯤꯔꯛꯄꯗꯨꯅ ꯐꯠꯇ꯭ꯔꯣ? ꯅꯪ ꯀꯔꯤ ꯐꯪꯖꯒꯦꯕ? ꯀꯩꯝꯇ ꯐꯪꯗꯦ꯫ ꯑꯗꯨꯗꯤ ꯀꯣꯛ ꯍꯥꯏꯈ꯭ꯔꯣ꯫ ꯃꯤ ꯁꯦꯜ ꯄꯤꯅꯤ ꯍꯥꯏꯔꯤꯁꯤꯗꯤ ꯐꯔꯛ ꯇꯥꯅꯔꯛꯑꯣꯏꯗ꯭ꯔꯅꯦ? ꯅꯪꯅ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯑꯩꯅ ꯍꯥꯏꯗꯣꯔꯛꯀꯗꯣꯏꯕ꯫ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ꯫ ꯑꯩꯈꯣꯏꯅꯤ ꯁꯦꯜꯗꯨ ꯂꯩꯔꯗꯤ ꯍꯣꯔꯦꯟ ꯚꯦꯟꯗꯔꯗ ꯉꯥꯛ ꯆꯪꯉꯨꯕ ꯌꯥꯏꯗꯅꯗꯣ꯫ ꯑꯅꯤꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯆꯤꯡꯁꯥꯡ ꯁꯨꯝ ꯌꯦꯡꯂꯤꯕꯅꯤ꯫ ꯑꯅꯤꯗꯨꯁꯨ ꯋꯥ ꯈꯟꯅꯕ ꯂꯣꯏꯔ ꯃꯥꯜꯂꯤ꯫ ꯅꯤꯄꯥ ꯑꯃꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯆꯨꯝꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯨꯛ ꯑꯣꯏꯖꯔꯨꯕ ꯈꯛꯇꯅꯤ꯫ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦꯀꯣ ꯏꯕꯨꯡꯉꯣ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥꯁꯨ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯂꯩꯍꯧꯗꯦ꯫ ꯑꯩꯅ ꯈꯪꯂꯤꯕ ꯍꯥꯏꯕꯕꯨ ꯏꯕꯨꯡꯉꯣꯅ ꯃꯤꯡ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯨ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯍꯣꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯁꯦꯡꯕꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯃꯗꯨꯃꯁꯨ ꯈꯪꯖꯗꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯑꯩ ꯀꯔꯤꯝꯇ ꯍꯦꯛ ꯈꯪꯖꯗꯦ꯫ ꯃꯗꯨ ꯍꯥꯏꯌꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯍꯜ꯫ ꯍꯣꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯪꯂꯛꯂꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ ꯍꯪꯕꯅꯤꯅ ꯑꯩꯅ ꯍꯪꯉꯤꯁꯦ꯫ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯀꯣ꯫ ꯑꯉꯥꯡꯁꯤꯡꯗꯨ ꯑꯩ ꯂꯣꯏꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯤꯅ ꯍꯪꯉꯛꯑꯁꯨ ꯑꯩ ꯀꯩꯁꯨ ꯈꯪꯗꯦ ꯍꯥꯏꯅ ꯑꯗꯨꯝ ꯈꯨꯝꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯅ ꯑꯩꯅ ꯑꯃꯗꯤ ꯍꯥꯏꯈꯤ꯫ ꯃꯄꯨ ꯑꯁꯦꯡꯕ ꯅꯨꯄꯤꯗꯨ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩꯈꯤꯕꯅꯤ꯫ ꯃꯥꯕꯨ ꯊꯤꯌꯨ ꯍꯥꯏꯅꯗꯤ ꯍꯥꯏꯈꯤ꯫ ꯋꯥꯗꯨ ꯍꯪꯂꯛꯂꯤꯕ ꯃꯤꯗꯨꯗꯤ ꯀꯅꯥꯅꯣ? ꯃꯗꯨꯁꯨ ꯑꯩ ꯈꯪꯖꯗꯦ꯫ ꯃꯈꯣꯏꯅ ꯃꯊꯪ ꯍꯪꯅꯔꯛꯄꯗ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔ ꯐꯪꯕꯖꯥꯠꯅꯤ꯫ ꯑꯗꯨꯗ ꯍꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯗꯨꯗꯤ ꯑꯩꯅ ꯀꯅꯥꯅꯣ ꯍꯪꯂꯨꯕꯁꯨ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯁꯨ ꯑꯗꯨꯝ ꯍꯪꯍꯧꯗ꯭ꯔꯦꯗꯅ꯫ ꯑꯗꯨꯗꯤ ꯐꯣꯟ ꯅꯝꯕꯔꯗꯨꯗꯤ ꯂꯩꯕ꯭ꯔꯥ? ꯍꯣꯏ, ꯂꯩꯔꯝꯈꯤꯅꯤ꯫ ꯅꯝꯕꯔꯗꯨ ꯍꯧꯖꯤꯛ ꯄꯤꯔꯝꯃꯨ꯫ ꯐꯣꯟ ꯅꯝꯕꯔꯗꯨ ꯄꯤꯔꯝꯃꯨ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯄꯥ ꯑꯗꯨ ꯆꯤꯡꯁꯥꯡꯗ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩ꯫ ꯃꯇꯧꯗꯨꯗ ꯆꯤꯡꯁꯥꯡꯁꯨ ꯃꯈꯥ ꯇꯥꯏ꯫ ꯅꯝꯕꯔꯗꯨ ꯍꯦꯛ ꯄꯤꯔꯝꯕꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯪꯅ ꯑꯩꯅ ꯑꯗꯨꯝ ꯇꯧꯒꯅꯤ꯫ ꯑꯗꯨꯗ ꯏꯕꯨꯡꯉꯣ, ꯀꯩ ꯂꯩꯔꯦ? ꯐꯣꯟꯗꯨꯗꯤ ꯌꯨꯝꯗ ꯆꯥꯔꯖ ꯇꯧꯔꯒ ꯊꯅꯝꯃꯕꯅꯤꯅꯦ꯫ ꯑꯁꯨꯛ ꯋꯥꯅ ꯃꯥꯕꯨ ꯊꯤꯔꯒ ꯄꯨꯔꯛꯂꯤꯕꯁꯤ ꯃꯈꯨꯠꯇ ꯐꯣꯟ ꯂꯣꯏꯅꯔꯛꯂꯝꯗꯕꯗꯨꯗ ꯆꯤꯡꯁꯥꯡ ꯃꯆꯤꯟꯕꯥꯜ ꯑꯅꯤꯗꯨ ꯆꯨꯛꯁꯤꯟꯅꯗꯨꯅ ꯈꯥꯡꯉꯤ꯫ ꯃꯤꯀꯨꯞ ꯑꯃ ꯋꯥꯈꯜ ꯈꯟꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯅꯈꯣꯏꯅꯤꯗꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯄꯤꯔꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯄ ꯌꯥꯔꯣꯏ꯫ ꯐꯣꯟꯗꯨ ꯀꯃꯥꯏꯅ ꯄꯨꯔꯛꯀꯅꯤ? ꯑꯅꯤꯗꯨ ꯃꯊꯥ ꯁꯥꯏ꯫ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯈꯔꯒ ꯍꯦꯟꯅ ꯃꯊꯥ ꯁꯥꯏ꯫ ꯁꯦꯜꯗꯨꯒꯤ ꯈꯜꯂꯒ ꯑꯃꯨꯛ ꯉꯥꯡꯂꯛꯏ꯫ ꯅꯪꯕꯨ ꯐꯣꯟꯗꯨ ꯄꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯕꯅꯤ? ꯁꯨꯃꯥꯏꯅ ꯇꯧꯅꯤꯗꯤ ꯀꯅꯥꯅ ꯈꯪꯖꯅꯤꯒꯦ? ꯃꯣꯏꯅ ꯉꯁꯥꯏꯅ ꯐꯣꯟꯁꯨ ꯄꯥꯏꯔꯛꯎ ꯍꯥꯏꯔꯝꯃꯒꯗꯤ ꯑꯩꯁꯨ ꯄꯥꯏꯔꯛꯑꯝꯃꯣꯏꯗ꯭ꯔꯗꯣ꯫ ꯃꯤ ꯐꯥꯎꯕꯗꯕꯨ ꯐꯣꯟ ꯄꯥꯏꯔꯛꯎ ꯍꯥꯏꯅꯕ ꯃꯇꯝ ꯂꯩꯅꯕ꯭ꯔꯣ? ꯉꯁꯥই ꯃꯣꯏꯅ ꯑꯩꯈꯣꯏ ꯐꯥꯔꯤꯗꯣ ꯁꯤ ꯁꯨꯃꯥꯏꯅ ꯈꯨꯠꯁꯤ ꯇꯞ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯒ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯠ ꯍꯥꯞꯆꯤꯟꯈꯤ꯫ ꯈꯪꯕ꯭ꯔꯥꯗꯣ? ꯑꯗꯨꯗ ꯑꯩꯗꯤ ꯑꯩꯒꯤ ꯐꯣꯟꯁꯦ ꯇꯥꯍꯧꯗꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕ꯫ ꯅꯠꯇꯦ, ꯇꯟꯖꯥꯗꯨꯗ ꯑꯩꯁꯨ ꯐꯣꯟ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ ꯀꯥꯏꯅ ꯍꯥꯏꯒꯗ꯭ꯔꯕ? ꯅꯥꯞ ꯆꯥꯗꯕ ꯋꯥꯅꯤꯗꯗꯣ꯫ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯅ ꯑꯣꯟꯁꯤꯟꯅꯔꯒ ꯈꯠꯅꯗꯨꯅ ꯂꯩꯈꯤꯕꯗꯨꯗ ꯆꯤꯡꯁꯥꯡ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ ꯈꯪꯂꯥꯎ ꯂꯧꯔꯛꯏ꯫ ꯍꯦ ꯑꯍꯜ, ꯑꯩꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕꯗꯤ ꯌꯥꯔꯣꯏ꯫ ꯅꯣꯏ ꯀꯅꯥꯅꯣ? ꯑꯍꯜꯁꯤ ꯄꯨꯔꯒ ꯐꯣꯟꯗꯣ ꯍꯧꯖꯤꯛꯃꯛ ꯂꯧꯔꯨꯆꯣ꯫ ꯀꯩꯒꯨꯝꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯣꯏꯔꯝꯂꯕ ꯃꯐꯝ ꯑꯗꯨꯗ ꯊꯣꯛ ꯂꯣꯏꯁꯤꯜꯂꯝꯃꯨ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯅꯤꯄꯥ ꯑꯃꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯑꯍꯜ ꯅꯪꯗꯤ ꯅꯝꯕꯔꯗꯨ ꯄꯤꯔꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯌꯥꯔꯣꯏ꯫ ꯋꯥꯗꯨ ꯍꯥꯏꯔꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯀꯨꯛ ꯑꯣꯏꯔꯝꯕ ꯅꯤꯄꯥ ꯑꯗꯨꯕꯨ ꯄꯨꯔꯒ ꯒꯥꯔꯤꯗ ꯍꯥꯞꯀꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯅꯨꯄꯥ ꯑꯃꯗꯨꯕꯨꯅ ꯅꯝꯕꯔꯗꯨ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯀꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯊꯝꯈꯤ꯫